Pauze de Jumpop over Maroi Pau Karab de Taujere, Pung Nifanipan Gipana, Muslim taba mafmsing chaona Akaiba Pikhre, Mingthongda Band Sougatpasingga muknakhre. Pangal Students Union PSU, DMU Amade, All Manipur Muslims Students Union Anida, Lekak Namidai Pangal Singbo Higher Education Sada, Marigi Reservation PU Iba Demand Tauduna Aukiba, Ahing no Yaidagi Pung Nipukanipan Gezener Sakzatari. Ngasi ay khongjang loisinga hata Mingthongda police ka sauna muknaba thokre police ki gari changan dabaga loinana hana minister amagi gari da khongjang loisina nungna thomdana tanakre police personnel singna ihau Sougatpasingna khothabagi thabak phawba chathake khongjang changchileba singda police na athiba wahiwata sinarakpadagi khoisang norakpe hengkalaktuna khongjang changchileba singna nungna thaduna tanake police personnel sing masing jamdabana handuna chelaba matungda yum amada changchinduna lotke Tungda khongjang changchiliba singhi maraktagi Mioi kharana policing adubo ngaksenduna puthorake policing adubo ngaksenduna puthoraklabasu khongjang changchiliba singna tana khothake khongjang changchiliba All Manipur Muslims Students Union ge executive member Manoj khana aigibada aikoi ge rightful oiraba chada mari reservation oiraba asing asidagi na sahi ahum mari gi mamangdagi chief minister da memorandum ke apisunduna lakle mamang ke ada CM na pigani haibagi thajaba ke amram piram khiba Leikhidre Reservation asi higher education da P3 phawba khongjang asi makhatana manaba khunai singha Manipur gi miyam singha loinana hanba leitana makhatana sathagi gane khongjang asi yamna peace oina chathaduna lakpani adubo MPS oiba beswajit koba amana yamna lujada ba wahiwata sinaba asi masamagi maikaidagi sengdokadabani amade laingakna su miyang changgadabani aike chief minister gi maikaidagi reservation asi pigani aibagi thajaba piraklabadi khudaktagi khongjang asi handokane aike Atop pau amadana kota khunok da punam Mioi nipan COVID-19 positive oire pasing kota khunok dagi kilometer tarit khongna thoraklaga laukhat pinaba ambulance ngaipada awaba oire Teknopol district ki manung chana leiba Manipur ki ngamkhai ngakliba khulni aina khangdariba kota khunok da haujik phabagi Mioi nipan COVID-19 positive oire kokta khunok ki Mioi singna tamthiraba lachet amba oiriba COVID-19 positive oire pamatamda khunok yauna gari changlaka positive oiriba Mioi sing lokatna bai kuthong jaba leite maduna kota khunok dagi kokta lamkhai phawpa kilometer tare changpa lambi ase khong lambi oibana gari changba yadana leire maduna khul asida COVID-19 positive oiba Mioi yorokpa matamda makhoibo lakhutpa lakliba ambulance khamduna leiriba kota lamkhai phawba kilometer tare anaba Mioi sina khongna lakpa matamda adoki matik awaba chauna mayuknare haire haujik phawda kokta khunok da positive oiba Mioi ni pansure Mioi sing asi moreda agliba covid care center da laying chataduna leire Khullasida COVID-19 naba Mioi leirakpa numit darani surapa phawbada sarkarna kariguma makal ki section thorang amata lokhat pidre niyam gi batung ina containment zone lauthokadaba adu sumari leinaba tengnopal dijina lauthok pidre loinana laichat asidi ngakthokna ba sanitize tawbagi thabaksu chathadana khul asigi khunja singbo langthoktuna thambire masida lehmauriba khul asigi khunja kunthrarom asichu COVID-19 laichat asi loinamak sandorakatra aibagi akiba leire aina phongdokhe Manipur University da karamba reservation chanaribano haibasi mahirosing da chamamnalle KSA Central University amma oriba Manipur University da karamba reservation chanhalibano haibasi lamdamasigi mahirosing da chamamnalle Manipur University Central University SK reservation policy da chanaba kaya leiriba asi Tanglaipak Students Union Association KSA na tuminat leiroi aina association asina presta tadurak pasirol amana aire Seror rasina haribadi Central University amu oina leiraba Manipur University ase centrally funded oirabasu ngasi phawba central policy sing bona thaiduna thamlaga ngake amadi masage khudongjabi yingtuna administration tawribasi mairoige mingda namthak tawbani aina KSN lobaga loidana mairoi sing ge raj sing bo administration gi mingda matnaba hodariba sing ase mairoi lupasina thengnagani aire cherol asina ai Manipur University gi first semester gi admission da central reservation bo na thairaga state ki reservation da EWS section hapsilakpa ase reservation asi mathong baram khangdaba reservation ohelle marmatuda reservation policy ase revise tawduna central gazette da yawba reservation adu chanhangadabane loidana Manipur University administration tawriba singna pressure da thapak tawriba asi khudakta leplaga mairoi singi tungi khallaga thapak tawbigadabane aire janna andolan gi motor bike rally lamthakre layung losin badagi COVID-19 sibagi chang wangkhalakpani CM Chief Minister N Birena Youkhre COVID-19 ki asukluraba matam asida Pangal Student Union amade amsona kauriba ban asi maram chade loinana mahiroi lup tarukna khudangkar charai heliba asi nongman nini ki manungda jasinaba puraklagane
wafam asing asi Mantri Pukrida IGAR South ki miyeng makada taramaga suba Assam Rifles na Royal Riders Manipur ka khusam na dun jan andolon gi award space motorcycle bike rally lamthabagi thauram da mahak na phongdoki bane mahak na makha ta ki bada layong losin badagi COVID-19 na maram oiraga sibagi sang wangkhalak bane layong ngalingai matamda yengthoktana phibam lochilaklaba matamda hospital da lakpadagi sang wangkhatpa sidagi ne hidak puthokpa ngamdribani da miyam wakhal taminase mi punba social distancing thamse marks nithina ningthina opse mahiroi lup taruk na taliba point taragani thogi demand sing ayamba thabak to onthokre aire paumina hangba wangi paukhumda health care portfolio asi semna paibada ahopa leite masigi da yangchina advisor ama haptuna mathau tawre mahiroi singi matangda kari kari wadibagi aibadu advisor to semda wari chanaba aikre aire ngasigi lamthapagi thorum atuda IGAR South ke Alok Naresu Saruk Yake IBM Chaubi da Kutharakpa Janing de Nambol Municipal Council ki Ward number Mari Nambol Awang Laikai ki Lambida Thananaba Street Lem Le Setara Nambol Municipal Council ki Chairperson CS Basantana Nambol Awang Jut Club and Library amadi Maira Paibil Lupamedi Atay no pising organization singi Mahut sing da sinaraktuna Puraklaga Club ki campus da Thamnaba Khamnaba Gari da ki Lauthanaba Tawringai da Ward asigi Councillor CS Arunana Women United Development Organization ki President CS IBM Chawbida khobak na thaduna phuba amadi magi nupa CS Nabakumar na khawri metki tawkiba adu janing de mari lenaba authority na miyang jangbiduna Nambol Awanggi lambi bahingal hanbiu aina WUDO ki President IBM Chawbina Nambol Kaithil da pamising unaba da phongdokre mahna makata na phongdokibada matam sangna miyam gi jai phanaba thabak thoram kya da saruk yarkhiba miyosing da khutharakpa yaning de aike Mahut sillaga Exam Famhllmbadagi Assam gi GMAN exam gi topper fakhre National Testing Agency na aukiba September manga ta pangthokiba GMAN exam 2020 da chada 99.8 phangduna Assam gi topper oikiba candidate adu aranba pambai sidinabagi ngarang police na phare Guwahati gi Ajara police ki pau matung ina aranba thabak asida hakthengna na yaukiba candidate asigi mama mapa yauna makhoi marisu phagatle aire pau asigi matung ina Mitra Deb Sharma gaubanupa amana Azara Police Station da aukiba October 12 da topper oikiba candidate asina magna topper oina ba khona bada aranba pambai tawkibagi phone da wari sana bagi recording amma leak oirakraba matong FIR amma register tawrakhe phone ki recording aduda candidate asina Borjar Airport manakta laiba examination center aduda maki roll number amadi sign paukhomje adu tawramlaba matong invigilator aduna mateng pangduna magna thoraklaba matong atopa amana mahaki mohsin ki aiba takhe Guwahati ki Additional Deputy Commissioner of Police West SL Baruana phongdokibada examination center asi sil tawsin baga loinana aranba tawkiba asigi matangda NTA da report tawkhre aire nakalamarom da Faridabad Mihad social media da viral oikiba video aduda uri panupi masa adu maga khangna panupana hatpa oiramle Haukiba ningthauka panumit ki numit jungba aduaida Haryana ki Faridabad da pakhang amana Laisabi ama panungtil pobobta kar amada singthina ba honabada jadabadagi nongmaina khaptuna hatkibaki CCTV footage ama karang laibak pombada viral satke thaudok aduda laikana bangamtana Leikhidre penupi adugi maming Nikita Tomar sahi kunchurabini aiba khangba ngambaga loinana mak Agarwal College da BCom final year tamlipi oiram khibane nupi macha asina mahaki exam tharuga thorakpada nupa anina namduna kar amagi manungda singthina ba honabada jadabadagi Nupa amana revolver puthokuna Nikita po kaptuna atkibane Haryana police na team tara semduna nupa nupi asibo phanaba khongul libaga loinana makhoi animak phagatpa ngamkhre thaudok asida maru oina chenariba nupa asige mameng tawsip kawe mag Gurugram ki Sona ki manung channa leiba Kabir Nagar dagi oiram khiba ga loinana nupi asida hana khangnaba mi oiram ki haire tawsip na Nikita po aukiba sok lising ani taragani panda phabadagi Balagar City Police da FIR ama register tawki aina Faridabad ki Police Commissioner OC Singana OP Singana phongdorkhe Maragasida Nikita po hatki batawship na masagi maral jajabagat loinana mahakna Nikita po atopa nupa amada lohongki gadore khangbadagi hatkebani aina police na wang pahong sathabada khangbangam-khe makoyani October 13 da amade 15 ki lonaba ahing da minute taraga taruk rom phone da wari sanabagi record thijin umjinba aduda phangbangam-khe Tawsip na makata na phongdokibada ingsok lising ani taragani panda thokiba tawdok adugi laman khumba oina magna Nikita po hatkibani anaso police na phongdokhe magpo sok lising ani taragani panda police na phabadagi maki medical line da makatam thabak ngamankhide anaso phongdokhe maral leiraba tawsip political background jamna lingba imungi machani aibasu khangkhe tawdok asina jati pumbada khosaunaba pokhanbagat loinana
Haryana gi mafum kya miyamna janingdabi khongjang changchinkhibane Nikita gi apokpana phongdokhibada nupa asigi imung manung jauna masanupi bu dharma olaga nupa asida luhongnaba pressure kya lakhi aina so phongdokhi maraga sida Mioi chani gani phuni thoi positive oire marina Leikhidre Saliba Pung kun mari asida Manipur da Mioi chani ni phuni thoi nauna COVID-19 positive oire Mioi marina Leikhidre Mioi sama ko humphum doina lachat asigi phaduna discharge tawkhre aire Health Department ki Assistant Director su oriba department asigi wangaloi Dr. Khoirong Sasi Kumar Mangangna thadorok pacherol amana hai ngasi nauna positive oikiba Mioi chani ni phuni thoi asigi manungda tara amadi Central Armed Police Force dagini punamak tribal history leitaba Mioi ngaktani aire nauna positive oraklabasing asi tharaga state asida COVID-19 Apunba confirm case lising taragani pan chupna yanghai matoi Youkhre haujik phabada lachat asidagi phakiba migi masing lising tarahumdoi samga marphumdoi Youkhre haujik active case da lising mari johom chupnani pan leire ngasi Leikhidre mari adude Imphal West dagi sahi humpuga darit rom surabanupa ama Imphal East district dagi sahi nipugani pan amade humpu mangarom surabanupa ani district asimak dagi sahi humra mangarom surabinupi amagane Leikhidre basing asi tharaga state asida COVID-19 Leikhidre migi masing samago humpu Youkhre aroibada content sing asigi maroiba pau khara asiba pau tamjariba Manipur local news YouTube channel amade Facebook page asidagi Yangbiriba punamak pathagachari loinana channel asin adom takanarabadi subscribe like and share to bakawigunu punamak po amuka na thagachari